Babysana misi mitamsing mai thakre pung nifuga nipangi general strike loisinkhre miyoi kyana Babysana misi gi matangda thamlagliba wafamsing Standard Robert Higher Secondary School gi mahairoi ningthaujam Babysana misi gi achumba langla langjin puthou case asi CBI da sinaduna thigat halo haiba demand tawraduna JAC na kaukiba pung nifuga nipangi general strike loisinkhre general strike manungda chief minister amasum principal landoni gi mitamsing mai thakre JAC na kaukiba general strike asigi nini chanba numitta pauna amasum thangal kaithil yauna imphal gi maruoiba mafamsing de dukan sing thong hangna khide passenger puba gari sing sena khide Mahaisang sing amadi petrol pump sing thonglona ki adumakpu pamdaba thodok thokpagi paudi laikide Thawbal Kaksing amasum Bisnupur district ki mafam sing da su general strike asi mapung phana sathakibagi mami taki ban sagotpa singna thangmaiban hijam laikai da chief minister gi mitam mai thaki thangmaiban maisnam laikai dana Standard Robert Higher Secondary School gi junior administrator Robinson amadi principal landoni gi mitam sing mai thaki Namthalong da su miyamna chief minister amadi principal landoni gi mitam sing mai thaki singjamai singa makha maisnam laikai amadi ningthaujam laikai da su principal landoni gi mitam mai thaki general strike manungda pamdaba thodok sing thokhandatana bagi tama police na thangmaiban gi akoibada seksina ngak senkibaga loinana imphal gi mafom kaya da su ningthina ngak senki Amaromda yum solun silamlaga matam khara lotluraba laikhidrabi Babysana gi apokpa ningthaujum tomchau amadi imung manunggi miyoi sing ngasi mayumda halakhre thangmaiban mesnam laikai da laiba masagi yumda ngasi paumising unabada ningthaujum tomchau na haiki ehak mirot natte isa laikhidabigi awaba maisa khangningeida police na koitan tanaduna mirot ohenbigano mamangda statement hanjin laukhrabasu amuk hana piyu hairabanina pijage statement adu matam amade hekta media CS OJAC amadi mahairoi lupsingi mamangda laubiyu misi asigi achumma lalangjin puthou haiduna khongjang changsin bada yaukhiba JAC gi fajinkraba thaumi khudingma condition amata yauduna thadokpiyu chief minister nasu CBI da case sinabiduna thodok asigi achumma lalangjin puthokna bokhona biyu hainasu mahakna makhatana phongdokhre Maromda JAC na kaukiba pung nifuga nipangi general strike pu sawatuna mapung phan kiba tongan balupsing meira paibising kaithel fambi imasing transport kit isil inausing amadi lanai mioi puna mapu JAC gi maikei digi thakatpa phongdorakpaga loinana tawimul khangbu ulakle JAC gi convener in charge L Genesorina thadorakpa serol amana hai general strike manungda miyamna yamna ingtapa mongda amang ata amada thokhandana mapung phan khibagi Fan bihibigi damak puna mapu thagatsari chief minister na su tuminna asum laisilabadi governor da memorandum piduna taksilagane athuba matamda case asi CBI da sinabiyu jail da lairiba JAC gi miyoi sing condition amata yauduna athubada thadokpiyu JAC gi miyoi sing police na phana ba koitan tanaba lepiyu JAC gi demand sing asi mapung phadriba fawbudi khongjang handokhiroi haina serol aduna makhatana phongdorakli